Mamang thagi tang tara nipandagi tangkak ahum thokna tha sigi ama phawba pangthokhiba Jammu and Kashmir amasung tha sigi mangada tangkak ama khakta da pangthokhiba Haryana State Assembly Mikhal gi board masing thiba houkhibaga loinana Mikhal asida saruk yakhiba mirep singi maraibak ngashi leplagani Assembly gi sit punna Marfudra Labour State ani asige anoba lengak amagi damak ngasi ayuki pung nipan tabadagi board masing thiba houkiduna ngasi numidang wainam gi pung manga taba fawba board masing thiga dauri houjik fawbada phangba pawgi matung inna Haryana State ta BJP amadi Congress ani gi marakta ka hena chauna khena banatrabasu BJP na Congress tagi sitara manga henduna apunba sit Nifutareta luchingduna chatli aduga INC na punna sit kuntrani thoida lit tawraga chatli loinana haujuk fawbagi oina board masing thiba fawbada BJP na sit mari da mai pakhibaga loinana Indian National Congress Party sit tarukta mai pakpa ngamkhre aduga Indian National Lokdal amadi Bahujan Samaj Party anina sit anida lit tawbaga loinana Independent Mirep anina sit ahumda lit tawduna chatli haina ECI gi paw amana hairi Jammu and Kashmir gi oina INC ga punna chatminariba Jammu and Kashmir National Conference na sit mari da mai pak pangam khibaga loinana party asina sit nifu nipan da hojingmaki oina lit tawduna chatli aduga party asigi khwaidagi nakna balamba ama oiriba BJP na sit tara mathoi da mai pak pangam khibaga loinana sit tara tarukta mang thaduna chatli Jammu and Kashmir People's Democratic Party JKPDP na sit amada mai pak khibaga loinana punna sit ahumda mang thari Independent Mirep singna sit anida mai pakhibaga loinana sit tarukta houjiki oina henduna chatli masiga loinana houjuk phawbagi oina state asida punna sit marfudra laibagi manungda sit tara nipanda Mirep singna mai pakpa ngamkhre hairi